The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. When was the name of All India Radio changed into Akashvani? A. 1954, B. 1957, C. 1950, D. 1947. Karamba matamda All India Radio gi maming asi Akashvani haina hongkhibagi. Ahanbada 1954, ani subada 1957, ahum subada 1950, mari subada 1947. Ngasigi ani suba wahang asidi the oral polio vaccine was discovered by A. Louis Pasteur, B. Robert Koch, C. Jonas Salk, D. Alexander Fleming. Polio gi oral vaccine asi kanana discover tawkhibagi. Ahanbada Louis Pasteur, ani subada Robert Koch, ahum subada Jonas Salk, mari subada Alexander Fleming. Ngasigi ahum subawahang asidi the type of glass used in making lenses is A. Soft glass, B. Pyrex glass, C. Jena glass, D. Flint glass. Lensing sabada sinariba glass makhal asi karambano. Ahanbada soft glass, ani subada Pyrex glass, ahum subada Jena glass, mari subada Flint glass. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum su mathangi video da haidokjagani. Mamangi video da hangjakiba wahang ahum. Ahanbada Eastern Ghats and Western Ghats meet at A. Anaimudi, B. Nilgiri Hills, C. Palani Hills, D. Serborari Hills. Hairiba wahang asige achumba paukhumna B. Nilgiri Hills ni. Ani suba wahang da the Karakoram Pass links A. Afghanistan and Pakistan, B. China and Pakistan, C. China and India, D. Afghanistan and Iran. Hairiba wahang asige achumba paukhumna C. China and India ni. Ahum subawahang da in introducing revenue reforms, Akbar was helped by A. Bairam Khan, B. Abul Fazl, C. Man Singh, D. Todarmal. Hairiba wahang asige achumba paukhumna D. Todarmal ni. Video asibu yengbiba amasung comment tawbibagidamak adombu thagatchari. Bidyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.